IMPHAL West District की Cyber Crime Police ना था ASIGI अमादा Heirok Part 2 Keithel Mamang दगी THOKCHOM BIRJIT KOUBA MEEOI अमा PHAKHIBA THOUONG अदुबु YANINGDABA PHONGDOKTUना LEIKAI की MEIRA PAIBI Heirok APUNBA Club अमदे Fine Society Club के THOUMEE सिंगना Heirok Keithel Mamang Da Meeyamna Lambi Thingduna Khongjang Changshinkhre Khongjang adugi sarukama oina Meeyamna Heirok Police Station Thobal District DC amade District asigi SP da demand manga yauba memorandum ama isinke wakat Khongjang adugi matangda Fine Society Club ke General Secretary Ningthaujam Sanatomba Maitei na hai Cyber Crime Police na fazinkhiba BIRJIT ase mijamne mahak Heirok Municipal Council ke Ward number 6 ke Councillor oibita natana Municipal Council asigi Vice Chairperson ki famsu puribane mahak condition amata yauduna khudakta thadokadabane BIRJIT na Facebook ta thagaluba post amagi damak mahak ko fabo oiramgadra haibagi chingnaba lei karigumba BIRJIT thadoktaba tarabade makhata na hena kanba Khongjang sing changsingane asigumba thodok sing ase patungda amuk hana thoktanaba Manipuri lenga na akanba mityeng changbiyo haikhe